State asida law amasung order ngaknaba haiduna tongan-tonganba mafamsingda security force na thiba humbagi thabak leptana chathaduna khusukulai amadi law na thingkharaba lalholup kayagi member sing fagatli. Khongthang asigi manung chana Ccpur district ki Behiyang police station akonba Indo Myanmar border dagi Myanmar da base toba lalholup Chin Kuki Mizo army ki cadre ahum yauna khulai ga kona na fagat pangamle hairi. Security force na ngarang faraba makhoi ahum adu Ccpur district ki Sangai Court ki Kuwan dagi Lunko Hau Chahi Nifunipan, Lezangfai dagi Zamhon Haukip Chahi Kuntra Amadi, Laizang dagi Ngamboy Mate Chahi Kunipani, Makoy dagi Fagalaki Bakulai Singadudi 7.62 mm AK-47 Ama, Country Met 9 mm Pistol Ama, Country Met .22 mm Single Shot Rifle Ama, 7.62 mm AK-47 gi magazine ani, Country Met 9 mm Pistol gi magazine ama, 7.62 mm AK-47 gi maru yangkai, 9 mm Pistol gi maru manga, .22 mm Single Shot Rifle gi maru tara manga na chingba yauri.